ꯂꯨꯀꯥꯁꯟ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯑꯝꯗꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯕ ꯇꯝꯐꯥꯒꯤ ꯐꯣꯇꯣꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯅꯥꯛ ꯌꯦꯛꯇ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒ ꯐꯣꯇꯣꯗꯨꯗ ꯄꯄꯤ ꯑꯃ ꯇꯧꯏ꯫ ꯑꯗꯨꯒ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯐꯣꯇꯣꯗꯨꯕꯨ ꯃꯣꯟ ꯃꯈꯥꯗ ꯐꯠ ꯐꯠ ꯅꯝꯁꯤꯜꯂꯝꯂꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯗ ꯂꯤꯅꯥꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯁꯨꯛꯑꯒ ꯑꯁꯤꯒꯤ ꯆꯒꯠꯅꯕꯤꯁꯦ ꯑꯃꯨꯛ ꯂꯩꯔꯤꯅꯤ, ꯇꯟꯗꯧꯔꯤꯗ ꯃꯥꯒ ꯆꯠꯇꯣꯏꯁꯦ ꯁꯤ ꯍꯥꯏꯔꯒ ꯂꯨꯀꯥꯁꯟ ꯇꯟꯅ ꯇꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯤꯅꯥꯅ ꯗꯥꯁꯟ ꯆꯠꯇꯧꯔꯕ ꯅꯠꯇ꯭ꯔꯣ, ꯆꯠꯃꯤꯟꯅꯔꯁꯦ꯫ ꯂꯨꯀꯥꯁꯟ ꯃꯔꯝ ꯀꯔꯤꯝ ꯂꯩꯇꯕꯤ ꯄꯤꯡ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯆꯠꯂꯣꯏ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯆꯠꯂꯣꯏ, ꯅꯪ ꯆꯠꯂꯣ ꯆꯣ ꯁꯤ ꯍꯥꯏꯔꯒ ꯂꯨꯀꯥꯁꯟ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯂꯤꯅꯥ ꯂꯨꯀꯥꯁꯟꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯄꯥꯈꯠꯅ ꯗꯥꯁꯟ ꯑꯩ ꯆꯠꯂꯒꯦ, ꯗꯥꯁꯟ ꯁ꯭ꯀꯨꯜꯒꯤ ꯆꯠꯂꯣ ꯁꯤ ꯍꯥꯏꯔꯒ ꯂꯤꯅꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯗꯥꯁꯟꯅ ꯆꯠꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩꯒ ꯆꯠꯃꯤꯟꯅꯅꯤ ꯍꯥꯏꯕꯩꯅꯦ, ꯑꯩꯁꯨ ꯈꯪꯖꯩꯀꯣ, ꯑꯗꯣ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ, ꯗꯥꯁꯟ ꯀꯣꯟꯅ ꯂꯥꯛꯑꯣ꯫ ꯂꯤꯅꯥꯒꯤ ꯋꯥꯗꯨꯗ ꯁꯪꯒꯣꯏꯗ ꯀꯣꯟ ꯁꯥꯔꯤꯕ ꯂꯨꯀꯥꯁꯟꯒꯤ ꯃꯃꯥ ꯏꯕꯦꯊꯣꯏꯅ ꯍꯩ ꯂꯤꯅꯥ ꯑꯗꯨꯝ ꯆꯠꯃꯤꯟꯅꯧ ꯌꯥꯅꯤ ꯁꯤ ꯍꯥꯏꯔꯒ ꯏꯕꯦꯊꯣꯏ ꯂꯨꯀꯥꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯆꯠꯂꯣꯏ ꯍꯥꯏꯔꯗꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ, ꯅꯃꯥ ꯌꯥꯗꯦꯀꯣ, ꯀꯣꯛ ꯆꯠꯃꯤꯟꯅꯧ꯫ ꯂꯤꯅꯥꯅ ꯏꯃꯥ ꯌꯥꯔꯅꯤꯗ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯑꯗꯨꯅ ꯆꯠꯂꯝꯃꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯤꯅꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯅꯥ ꯆꯠꯈꯤꯕꯗꯨ ꯏꯕꯦꯊꯣꯏ ꯈꯥꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯍꯧꯔꯝꯗꯦ꯫ ꯂꯤꯅꯥ ꯆꯠꯈꯤꯕꯗꯨꯗ ꯏꯕꯦꯊꯣꯏꯅ ꯃꯆꯥꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯕꯣ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯏꯀꯥꯏꯔꯝꯃꯣꯏꯗ꯭ꯔꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯎꯕꯒꯤ ꯅꯑꯣꯡꯗꯨ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯨꯀꯥꯁꯟ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯃꯥꯒ ꯁꯨꯝ ꯆꯠꯀꯗ꯭ꯔꯣ, ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯁꯨꯝ ꯍꯧꯒꯠꯂꯛꯏꯁꯤꯕꯣ, ꯀꯩ ꯂꯩꯒꯦꯕ, ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯀꯅꯥꯅꯣ, ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯨ꯫ ꯏꯕꯦꯊꯣꯏ ꯃꯤ ꯑꯉꯥꯡꯁꯤꯁꯨ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤ, ꯃꯥꯁꯨ ꯅꯣꯏ ꯂꯩꯌꯦꯅ ꯍꯧꯕ ꯂꯥꯛꯆꯔꯤꯅꯤ, ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯣꯏ ꯂꯩꯕꯁꯤꯗ ꯃꯣꯏꯁꯨ ꯈꯔ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯂꯥꯜꯂꯤꯀꯣ꯫ ꯂꯨꯀꯥꯁꯟ ꯑꯃꯨꯛ ꯋꯥꯈꯜꯗꯣ ꯍꯥꯏꯐꯦꯠ ꯐꯅ ꯈꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯑꯒ ꯊꯣꯛꯈꯤ꯫ ꯏꯕꯦꯊꯣꯏꯁꯨ ꯋꯥ ꯑꯃꯠꯇꯒ ꯍꯥꯏꯕ ꯅꯪꯍꯧꯗꯦ꯫ ꯂꯨꯀꯥꯁꯟꯅ ꯆꯦꯟꯊꯣꯔꯛꯄꯗ ꯎꯔꯦ ꯂꯤꯅꯥꯅ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯅꯨꯡ ꯑꯃ ꯀꯥꯎꯗꯨꯅ ꯌꯥꯝ ꯕꯤꯠ ꯂꯩꯇꯕ ꯑꯃꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯆꯠꯂꯤꯕꯗꯨ꯫ ꯂꯨꯀꯥꯁꯟ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯤꯅꯥ ꯇꯨꯡꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯂꯨꯀꯥꯁꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯗꯥꯁꯟ ꯆꯠꯂꯔꯣꯏ ꯍꯥꯏꯗꯥꯏꯅꯦ꯫ ꯂꯨꯀꯥꯁꯟ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ, ꯐꯥꯒꯤꯒꯁꯦ ꯇꯧꯕ ꯌꯥꯗ꯭ꯔꯕꯣ꯫ ꯂꯤꯅꯥ ꯐꯥꯒꯤ ꯈꯨꯍꯩꯗꯣ꯫ ꯂꯨꯀꯥꯁꯟ ꯍꯩꯕꯅꯦ ꯑꯩꯗꯤ꯫ ꯂꯤꯅꯥꯅ ꯂꯨꯀꯥꯁꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ꯫ ꯂꯤꯅꯥ ꯎꯇꯤ ꯆꯥꯔꯛꯑꯦ, ꯗꯥꯁꯟꯗꯤ꯫ ꯂꯨꯀꯥꯁꯟ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ꯫ ꯂꯤꯅꯥꯅ ꯂꯨꯀꯥꯁꯟ ꯑꯗꯣ ꯂꯤꯅꯥ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯂꯤꯅꯥ ꯍꯥꯏꯌꯨ ꯗꯥꯁꯟ꯫ ꯂꯨꯀꯥꯁꯟꯅ ꯅꯪ ꯅꯣꯏ ꯀ꯭ꯂꯥꯁꯀꯤ ꯇꯝꯐꯥꯗꯣ ꯈꯪꯕ꯭ꯔꯥ꯫ ꯂꯤꯅꯥ ꯈꯪꯉꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ꯫ ꯂꯤꯅꯥ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯗꯨꯃꯛ ꯃꯉꯣꯟ ꯅꯣꯛꯂꯤ꯫ ꯂꯨꯀꯥꯁꯟ ꯑꯗꯣ ꯃꯥꯕꯨ ꯈꯪꯅꯕ ꯂꯩꯖꯥꯠꯂꯣ꯫ ꯂꯤꯅꯥ ꯂꯩꯇꯦꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯊꯝꯃꯝꯒꯗ꯭ꯔꯗꯤ꯫ ꯂꯨꯀꯥꯁꯟ ꯌꯥꯔꯦ ꯑꯗꯣ ꯅꯪ ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤꯌꯦꯅ ꯈꯔ ꯍꯥꯏꯕꯤꯒꯦꯔꯥ꯫ ꯂꯤꯅꯥ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯉꯣꯟ ꯃꯤꯅꯣꯛꯁꯨ ꯑꯗꯨꯃꯛ ꯅꯣꯛꯂꯤ꯫ ꯂꯤꯅꯥꯅ ꯍꯣꯏ ꯍꯥꯏꯕꯤꯒꯦ꯫ ꯂꯨꯀꯥꯁꯟ ꯍꯣꯏ ꯑꯗꯣ ꯈꯔ ꯌꯥꯅꯕ ꯍꯥꯏꯕꯤꯌꯨꯀꯣ, ꯍꯦꯛ ꯌꯥꯍꯟꯕꯗ ꯅꯪꯅ ꯑꯄꯥꯝꯕ ꯀꯩꯅꯣ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅ ꯂꯥꯛꯄꯅ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯛꯂꯝꯃꯤ ꯑꯗꯒꯤ ꯂꯤꯅꯥꯒ ꯂꯨꯀꯥꯁꯟꯒꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯂꯤꯅꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯉ ꯂꯥꯛꯄꯗ ꯊꯣꯡꯅꯥꯎ ꯑꯃꯗ ꯃꯀꯣꯛꯇꯨ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯂꯤꯅꯥ ꯑꯌꯣ ꯁꯤ ꯍꯥꯏꯔꯒ ꯂꯤꯅꯥ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯅꯥꯜꯂꯒ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯈꯤ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯁꯨ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯐꯖꯅ ꯑꯝꯇ ꯇꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯂꯨꯀꯥꯁꯟꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯑꯗꯨꯝ ꯅꯥꯀꯣꯡꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯨꯁꯨ ꯃꯊꯪ ꯂꯣꯏꯔꯗꯨꯅ ꯁꯨꯇꯤ ꯊꯥꯔꯛꯂꯝꯃꯤ꯫ ꯁꯨꯇꯤ ꯊꯥꯔꯛꯄꯗꯁꯨ ꯂꯤꯅꯥ ꯃꯪꯉꯒ ꯑꯗꯨം ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯪꯉꯒ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯇꯝꯐꯥꯅ ꯃꯥꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕꯗꯨ꯫ ꯑꯗꯨꯗꯩ ꯇꯝꯐꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯂꯤꯅꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯤꯅꯥꯁꯨ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯀꯔꯤꯝꯇ ꯀꯣꯏꯗꯕꯤꯗ ꯍꯥꯏꯔꯛꯏ ꯇꯝꯐꯥ ꯅꯪ ꯂꯨꯀꯥꯁꯟ ꯈꯪꯕ꯭ꯔꯥ꯫ ꯇꯝꯐꯥ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ꯫ ꯂꯤꯅꯥꯅ ꯗꯥ ꯂꯨꯀꯥꯁꯟꯅ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯣ ꯅꯪ ꯌꯥꯔꯣꯀꯣ꯫
ꯇꯝꯐꯥ ꯂꯤꯅꯥꯅ ꯀꯔꯤꯝꯇ ꯀꯣꯏꯗꯕꯤꯗ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯛꯄꯗꯨꯗ ꯐꯥꯒꯤꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯧꯒꯟꯗꯕ ꯂꯤꯅꯥꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯊꯥꯖꯔꯝꯃꯤ꯫ ꯇꯝꯐꯥ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕ꯭ꯔꯣ ꯂꯤꯅꯥ? ꯂꯤꯅꯥꯅ ꯃꯥꯅꯤ ꯑꯁꯦꯡꯕꯅꯤ, ꯑꯗꯣ ꯅꯪ ꯌꯥꯔꯣꯀꯣ? ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯣꯏ ꯌꯥꯔꯦ, ꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯅꯥꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯤꯅꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯃꯪꯉꯒ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯂꯨꯀꯥꯁꯟꯅ ꯐꯠ ꯀꯣꯜꯂꯛꯏ꯫ ꯂꯤꯅꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯀꯣꯜꯂꯛꯏꯕꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ꯫ ꯂꯨꯀꯥꯁꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯗꯥꯁꯟ? ꯂꯨꯀꯥꯁꯟ, ꯍꯥꯎ, ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯂꯤꯅꯥꯅ ꯌꯥꯔꯕꯅꯤ꯫ ꯂꯨꯀꯥꯁꯟ ꯍꯔꯥꯎꯅ ꯑꯁꯦꯡꯕ꯭ꯔꯣ? ꯂꯤꯅꯥꯅ ꯑꯁꯦꯡꯕꯅꯤ꯫ ꯂꯨꯀꯥꯁꯟ ꯂꯤꯅꯥꯗ ꯀꯣꯜꯂꯝꯕꯗꯨ ꯐꯠ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯍꯔꯥꯎꯅ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ? ꯀꯩ ꯂꯩꯕꯤꯌꯨꯒꯦ? ꯂꯤꯅꯥ ꯀꯩꯝ ꯆꯦꯟꯗꯦ꯫ ꯂꯨꯀꯥꯁꯟ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯧꯍꯧꯗ꯭ꯔꯣ? ꯂꯤꯅꯥ ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯕꯅꯦ꯫ ꯂꯨꯀꯥꯁꯟꯅ ꯅꯉꯣꯟꯗ ꯌꯥꯎꯔꯗꯤ ꯅꯍꯥꯟꯅ ꯂꯧꯔꯝꯗꯧꯕꯨ꯫ ꯍꯣꯏ ꯍꯣꯔꯦꯟ ꯋꯥꯆꯞꯇ ꯊꯥꯔꯛꯑꯣ꯫ ꯂꯤꯅꯥ ꯍꯣꯏ ꯊꯥꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯀꯥꯁꯟ ꯂꯤꯅꯥꯗꯒꯤ ꯅꯝꯕꯔ ꯂꯧꯔꯗꯨꯅ ꯇꯝꯐꯥꯗ ꯋꯥꯆꯞꯇ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ꯫ ꯂꯨꯀꯥꯁꯟ, ꯍꯥꯏ ꯇꯝꯐꯥ꯫ ꯇꯝꯐꯥꯁꯨ ꯋꯥꯆꯞ ꯄꯥꯏꯔꯝꯕꯗꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯍꯜꯂꯣ, ꯀꯅꯥ? ꯅꯝꯕꯔ ꯁꯦꯞ ꯂꯩꯔꯝꯗ꯭ꯔꯦ, ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯂꯨꯀꯥꯁꯟ ꯃꯦꯁꯦꯖ ꯍꯟꯒꯦ ꯇꯧꯔꯝꯕꯗꯒꯤ ꯇꯝꯐꯥꯒꯤ ꯋꯥꯆꯞ ꯗꯤꯄꯤꯗꯨ ꯆꯪꯉꯒ ꯌꯦꯡꯂꯨꯏ꯫ ꯗꯤꯄꯤꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯀꯣꯜꯂꯒ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯗꯤꯄꯤ ꯊꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯇꯝꯐꯥꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯏꯃꯣꯖꯤ ꯍꯥꯞꯆꯤꯟꯕꯅ ꯎꯗ꯭ꯔꯦ꯫ ꯂꯨꯀꯥꯁꯟꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯗꯕꯤꯗ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯃꯤ꯫ ꯑꯩ ꯂꯨꯀꯥꯁꯟꯅꯦ, ꯈꯪꯗ꯭ꯔꯕꯣ? ꯇꯝꯐꯥ, ꯗꯥ ꯂꯨꯀꯥꯁꯟ꯫ ꯂꯨꯀꯥꯁꯟ, ꯍꯥꯎ, ꯅꯪ ꯉꯁꯥꯏ ꯂꯤꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯑꯗꯨ ꯌꯥꯔꯕꯣ? ꯇꯝꯐꯥ, ꯌꯥꯔꯦ ꯗꯥꯁꯟ꯫ ꯂꯨꯀꯥꯁꯟ, ꯑꯗꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ? ꯇꯝꯐꯥ, ꯌꯥꯔꯣꯏ, ꯑꯩ ꯃꯃꯥ ꯏꯅꯥꯛꯇ ꯂꯩꯌꯦ꯫ ꯂꯨꯀꯥꯁꯟ, ꯑꯗꯣ ꯀꯣꯜꯗꯨ ꯄꯥꯏꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯣ꯫ ꯇꯁꯦꯡꯕꯗꯤ ꯇꯝꯐꯥ ꯃꯥꯒꯤ BF ꯔꯣꯍꯤꯠꯀ ꯀꯣꯜ ꯁꯥꯟꯅꯔꯤꯕꯅꯤ, ꯑꯗꯨꯒꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯀꯥꯁꯟꯒꯤ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯇꯝꯐꯥ, ꯌꯥꯔꯣꯏ ꯍꯥꯏꯕ? ꯂꯨꯀꯥꯁꯟ, ꯍꯣꯏ ꯌꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯇꯧꯔꯛꯑꯔꯣꯏꯒꯦ꯫ ꯇꯝꯐꯥ, ꯑꯗꯣ ꯗꯥ ꯂꯨꯀꯥꯁꯟ, ꯑꯩ ꯊꯝꯃꯒꯦ, ꯆꯥꯛ ꯑꯝꯇ ꯊꯣꯡꯈꯤꯒꯦ꯫ ꯂꯨꯀꯥꯁꯟ ꯋꯥꯔꯤꯗꯨ ꯁꯥꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ, ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯂꯨꯀꯥꯁꯟ ꯐꯣꯟꯗꯨ ꯕꯦꯛꯊꯣꯛ ꯆꯠꯂꯒ ꯅꯦꯠ ꯑꯣꯐ ꯊꯝꯖꯤꯟꯗꯨꯅ ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯨꯀꯥꯁꯟꯗꯤ ꯇꯝꯐꯥꯒ ꯈꯪꯅꯕ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ, ꯄꯩꯁꯥꯗꯤ ꯐꯅꯌꯥꯝ ꯇꯤꯡꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯁꯨ ꯂꯨꯀꯥꯁꯟꯒꯤ ꯃꯦꯁꯦꯖ ꯑꯃꯗꯤ ꯀꯣꯜꯁꯨ ꯄꯥꯛ ꯄꯥꯏꯔꯝꯗꯦ, ꯊꯋꯥ ꯀꯌꯥ ꯁꯥꯕꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯅꯤ꯫ ꯂꯨꯀꯥꯁꯟ ꯇꯝꯐꯥꯗ ꯇꯦꯛꯁ ꯊꯥꯔꯝꯃꯤ꯫ ꯂꯨꯀꯥꯁꯟ, ꯇꯥꯕ꯭ꯔꯣ? ꯇꯝꯐꯥ ꯑꯣꯟꯂꯥꯏꯟꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯤꯅꯤꯠ 6 ꯂꯩꯔꯒ ꯍꯜꯂꯤ꯫ ꯇꯥꯏꯌꯦ, ꯑꯗꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯌꯦ꯫ ꯂꯨꯀꯥꯁꯟ, ꯀꯩ ꯊꯕꯛꯅꯣ ꯅꯨꯡꯇꯤꯒꯤ ꯆꯤꯟꯕꯁꯤꯕꯣ? ꯇꯝꯐꯥ, ꯈꯪꯗ꯭ꯔꯒ ꯇꯣꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯅꯦꯠ ꯑꯣꯐ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯔꯣꯍꯤꯠꯇ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯨꯀꯥꯁꯟꯗꯤ ꯊꯋꯥꯏ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯋꯥꯆꯞ ꯃꯦꯁꯦꯖꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ꯫ ꯂꯨꯀꯥꯁꯟ ꯇꯝꯐꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯌꯦꯡꯉꯨꯏ, ꯑꯗꯨꯕꯨ ꯂꯤꯅꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯀꯥꯁꯟ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯆꯞꯇꯨ ꯆꯪꯉꯤ꯫ ꯋꯥꯆꯞꯇꯨꯗ ꯆꯪꯕꯒ ꯎꯔꯦ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯍꯟꯕꯤꯗꯕ ꯂꯤꯅꯥꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨ꯫ ꯃꯦꯁꯦꯖ 90 ꯂꯩꯔꯝꯃꯤ꯫ ꯂꯤꯅꯥꯗꯤ ꯂꯨꯀꯥꯁꯟꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯅꯍꯥꯟꯗꯒꯤ ꯊꯥꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯍꯟꯕꯤꯔꯛꯑꯝꯗꯦ꯫ ꯂꯨꯀꯥꯁꯟꯁꯨ ꯃꯥꯅ ꯇꯝꯐꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯥꯛꯈꯤꯕ ꯂꯤꯅꯥꯒꯤ ꯃꯦꯁꯦꯖ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯁꯦꯡꯅ ꯂꯨꯀꯥꯁꯟꯗꯤ ꯇꯝꯐꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯋꯥꯆꯞ ꯆꯪꯗꯦ, ꯑꯗꯨꯅꯁꯨ ꯑꯇꯩꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯨ ꯊꯣꯏꯅ ꯌꯦꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯂꯤꯅꯥꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯨ ꯎꯕꯗ ꯈꯜꯂꯨꯔꯒ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯩ ꯍꯧꯖꯤꯛ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯨꯏ꯫ ꯃꯦꯁꯦꯖꯇꯨꯗ ꯗꯥꯁꯟ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯦꯁꯦꯖꯇꯨꯁꯨ ꯆꯥꯛ ꯆꯥꯔꯕꯣ, ꯀꯩꯗꯧꯔꯤꯒꯦ, ꯒꯨꯗ ꯃꯣꯔꯅꯤꯡ, ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯏꯕ ꯃꯦꯁꯦꯖ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯀꯥꯁꯟꯁꯨ ꯍꯧꯖꯤꯛ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯃꯤ꯫ ꯁꯨꯝ ꯐꯝꯃꯤꯌꯦ ꯑꯃꯨꯔꯦ, ꯅꯪꯗꯤ? ꯇꯁꯦꯡꯕꯗꯤ ꯂꯤꯅꯥ ꯑꯃꯨꯕꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯅꯣꯡꯃꯇ ꯀꯔꯤꯝꯇ ꯀꯦꯗꯕꯅ ꯃꯃꯥꯏꯗꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯩ꯫ ꯑꯗꯨꯅ ꯃꯤꯅ ꯃꯨꯏ ꯍꯥꯏꯅ ꯂꯧꯏ꯫ ꯌꯥꯝ ꯃꯨꯕꯁꯨ ꯅꯠꯇꯦ, ꯀꯨꯂꯩ ꯀꯨꯆꯨꯅꯤ, ꯔꯥꯁꯤꯁꯨ ꯌꯥꯝꯅ ꯂꯩ, ꯃꯃꯤꯠꯁꯨ ꯁꯖꯤ ꯃꯤꯠꯇꯥ ꯄꯥꯜꯂꯤ꯫ ꯂꯤꯅꯥꯁꯨ ꯀꯦꯔꯛꯂꯕꯗꯤ ꯆꯥꯡꯗꯝꯅꯅꯕ ꯂꯩꯔꯣꯏ, ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫
ꯃꯃꯥꯏꯗꯨꯁꯨ ꯀꯦꯕꯗ ꯄꯛꯆꯒꯗꯕ ꯃꯩꯗꯥ ꯄꯥꯜꯂꯤ꯫ ꯂꯤꯅꯥ ꯂꯨꯀꯥꯁꯟꯅ ꯃꯦꯁꯦꯖ ꯍꯜꯂꯛꯄꯗꯨ ꯉꯛꯅ ꯌꯦꯡꯂꯨꯏ ꯑꯗꯨꯒ ꯑꯃꯨꯔꯩ ꯍꯥꯏꯅ ꯀꯣꯟꯅ ꯋꯥꯍꯩ ꯑꯃ ꯍꯥꯞꯄꯛꯄꯗꯨꯗ ꯍꯔꯥꯎꯖꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯥꯎꯖꯤꯟꯅꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯏꯁ ꯑꯃꯨꯔꯩ ꯀꯥꯏꯅ꯫ ꯂꯤꯅꯥ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏꯗꯨ ꯄꯤꯈ꯭ꯔꯕ ꯇꯨꯡꯗ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯩ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯏꯅꯔꯤꯕ? ꯃꯥꯕꯨ ꯀꯅꯥꯅꯣ? ꯃꯥꯒꯤꯁꯨ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯃꯦꯁꯦꯖ ꯊꯥꯔꯤꯕ? ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯕ? ꯃꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ? ꯃꯍꯥꯛ ꯂꯝꯂꯥꯟꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯗꯤ ꯃꯄꯨ ꯑꯣꯏꯈ꯭ꯔꯕ꯫ ꯍꯥꯏꯌꯨ ꯊꯃꯣꯏ, ꯅꯪꯒꯤ ꯃꯄꯨ ꯑꯣꯏꯈ꯭ꯔꯕꯣ? ꯁꯤ ꯍꯥꯏꯔꯒ ꯂꯤꯅꯥ ꯃꯉꯣꯟꯗ ꯃꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯂꯨꯀꯥꯁꯟ ꯃꯦꯁꯦꯖꯇꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯏꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯖꯕꯤ꯫ ꯂꯨꯀꯥꯁꯟꯒꯤ ꯃꯦꯁꯦꯖꯇꯨ ꯁꯤꯟꯗꯤ ꯇꯧꯔꯒ ꯁꯨꯡꯍꯟ ꯍꯜꯂꯛꯑꯝꯗꯦ꯫ ꯑꯗꯩ ꯂꯨꯀꯥꯁꯟꯁꯨ ꯑꯗꯨꯝ ꯐꯣꯟꯗꯨ ꯅꯦꯠ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯤꯅꯥ ꯂꯨꯀꯥꯁꯟꯒꯤ ꯃꯦꯁꯦꯖꯇꯨ ꯎꯗꯦ꯫ ꯃꯥꯅ ꯇꯦꯛꯁ ꯊꯥꯔꯝꯕꯗꯩ ꯀꯞꯈꯤꯕꯅꯤꯅ ꯑꯗꯨꯝ ꯊꯅꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯏꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯂꯨꯀꯥꯁꯟ ꯁ꯭ꯀꯨꯜꯗꯨ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥ ꯍꯣꯏꯗ ꯂꯤꯅꯥꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯂꯨꯀꯥꯁꯟ ꯂꯤꯅꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯤꯅꯥꯕꯨ ꯀꯧꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯀꯧꯔꯤꯉꯩꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯤꯅꯥꯒꯤ ꯃꯅꯣꯝꯆꯥ ꯃꯦꯝꯃꯅ ꯁꯥꯎꯅ, ꯅꯠꯇꯦ ꯅꯁꯥꯅ ꯆꯥꯕꯒꯤ ꯆꯒꯨꯝꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯦꯡꯉꯣꯅ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥ? ꯐꯖꯅ ꯆꯒꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯁ꯭ꯀꯨꯜꯗꯣ ꯉꯟꯇꯥꯅ ꯆꯠꯂꯒ ꯏꯔꯥꯡ ꯇꯧꯔꯨꯗꯣꯔꯤꯅꯤꯅꯦ꯫ ꯂꯤꯅꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯃꯥꯅ ꯆꯥꯕꯗ ꯆꯒꯨꯝ ꯆꯥꯛ ꯃꯔꯨꯝ 4-5 ꯇꯥꯍꯧꯕꯗꯨ ꯈꯨꯟꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯕꯒꯤ ꯃꯐꯝꯗꯨ ꯀꯞꯅ ꯀꯞꯅ ꯋꯥꯏ ꯇꯩꯔꯝꯃꯤ꯫ ꯂꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯇꯣꯝꯇꯅꯤ꯫ ꯃꯥꯒꯤ ꯃꯈꯨꯔꯥꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯟꯗꯣꯝꯆꯥꯒ ꯃꯥꯒ ꯃꯟꯗꯣꯝꯆꯥꯒꯤ ꯃꯆꯥ ꯑꯃꯒ ꯂꯩꯕꯅꯤ꯫ ꯃꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯗꯨꯗꯤ ꯏꯝꯐꯥꯜꯗ ꯍꯣꯁꯇꯦꯜꯗ ꯂꯩꯗꯨꯅ ꯀꯣꯂꯦꯖ ꯇꯝꯃꯤ꯫ ꯃꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅ ꯂꯤꯅꯥꯗꯒꯤ ꯍꯜꯂꯤ ꯑꯗꯨꯒ ꯃꯟꯗꯣꯝꯆꯥꯅꯁꯨ ꯂꯤꯅꯥꯕꯨ ꯄꯣꯛꯇꯕꯤꯅꯤ ꯈꯟꯗꯨꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯅꯥ ꯃꯅꯨꯡꯗ ꯀꯞꯆꯔꯁꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯃꯣꯟꯇ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯤꯅꯥ ꯆꯒꯨꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯃꯃꯥꯏ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯨꯀꯥꯁꯟꯁꯨ ꯉꯁꯥꯏ ꯃꯦꯝꯃꯅ ꯂꯤꯅꯥꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯃꯥ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯊꯧꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ꯫ ꯂꯤꯅꯥ ꯂꯨꯀꯥꯁꯟ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯑꯒ ꯌꯥꯝꯃꯜꯂꯤꯅ ꯗꯥꯁꯟ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ? ꯏꯅꯝꯃ ꯇꯝꯐꯥꯒ ꯗꯦꯠꯀ ꯂꯩꯕ꯭ꯔꯣ? ꯂꯨꯀꯥꯁꯟ ꯏꯁ ꯂꯩꯇꯦ, ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯂꯤꯅꯥ ꯍꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯗꯣ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯆꯠꯂꯁꯦ꯫ ꯂꯨꯀꯥꯁꯟ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗꯨ ꯇꯝꯐꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯒꯤ ꯇꯝꯐꯥ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯤꯅꯥ ꯍꯣꯏꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯨꯀꯥꯁꯟꯗꯤ ꯁ꯭ꯀꯨꯜ ꯌꯧꯕꯒ ꯂꯤꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯤꯅꯥ ꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯇꯝꯐꯥ ꯌꯦꯡꯕ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯄꯅꯤꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯝꯗ꯭ꯔꯤ꯫ ꯑꯗꯩ ꯂꯨꯀꯥꯁꯟꯁꯨ ꯇꯝꯐꯥ ꯂꯩꯔꯝꯗꯕꯗꯨꯗ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯇꯝꯐꯥꯅ ꯂꯞꯇꯛꯅ ꯔꯣꯍꯤꯠꯀ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯨꯀꯥꯁꯟꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯀꯥꯁꯟꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯇꯝꯐꯥꯅ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯂꯨꯀꯥꯁꯟꯕꯨ ꯎꯁꯤꯟꯅꯗꯅ ꯔꯣꯍꯤꯠꯀ ꯑꯗꯨം ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈꯤ꯫ ꯇꯝꯐꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯨꯀꯥꯁꯟ ꯉꯛꯅ ꯇꯝꯐꯥꯕꯨ ꯀꯧꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯇꯝꯐꯥ, ꯇꯝꯐꯥ! ꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯇꯝꯐꯥꯗꯤ ꯃꯈꯨꯠꯀ ꯄꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯇꯝꯐꯥꯅ ꯈꯨꯄꯥꯛꯅ ꯂꯨꯀꯥꯁꯟꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ, ꯑꯣꯏ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯁꯤ ꯁ꯭ꯀꯨꯜꯅꯦ꯫ ꯈꯣꯏ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯦ꯫ ꯑꯩ ꯅꯪꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯕ ꯏꯀꯥꯏ꯫ ꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯨꯀꯥꯁꯟꯗꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕꯒ ꯌꯦꯡꯗꯅ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯦꯞꯐꯝꯗꯨꯗ ꯐꯝꯊꯔꯒ ꯀꯞꯈ꯭ꯔꯦ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯑꯣꯖꯥꯗꯨꯁꯨ ꯂꯨꯀꯥꯁꯟꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯨꯀꯥꯁꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯁꯦ? ꯀꯩꯗꯧꯅꯕ ꯌꯥꯎꯈꯤ? ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯈꯩ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯉꯒ ꯂꯩ꯫ ꯑꯣꯖꯥꯗꯨ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯈꯣꯟ ꯈꯔ ꯀꯟꯇꯛꯅ ꯍꯩ ꯀꯩꯗꯧꯅꯕ ꯌꯥꯎꯒꯦ ꯍꯥꯏꯕ? ꯇꯟꯖꯥꯗꯨꯗ ꯂꯤꯅꯥꯁꯨ ꯃꯌꯥꯝ ꯄꯨꯜꯂꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯅ ꯆꯪꯉꯛꯄꯗ ꯂꯨꯀꯥꯁꯟꯅ ꯀꯞꯄꯒ ꯑꯀꯣꯏꯕꯗ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥ ꯑꯃꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯉꯛꯏ꯫ ꯑꯣꯖꯥꯗꯨꯁꯨ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯍꯟꯗꯛꯁꯨ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯇꯕꯗꯨꯗ ꯁꯥꯎꯅ, ꯑꯣꯏ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯕ꯭ꯔꯣ? ꯃꯥꯅ ꯀꯞꯄꯤꯁꯦ ꯅꯣꯏ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ? ꯂꯤꯅꯥ ꯃꯔꯝꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯁꯟꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯃꯥ ꯉꯁꯥꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯃꯌꯨꯝꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅꯔꯛꯄꯒꯤ ꯀꯞꯄꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯃꯥꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ, ꯃꯐꯝ ꯑꯃꯇ ꯂꯩꯇꯦ꯫ ꯑꯣꯖꯥꯅ
ꯑꯗꯣ ꯃꯣꯏ ꯄꯦꯔꯦꯟꯠꯁꯤꯡꯗꯨꯁꯨ ꯁꯤ ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯁ꯭ꯀꯨꯜ ꯊꯥꯔꯛꯏꯅꯣ? ꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥꯗꯣ ꯑꯃꯨꯛ ꯂꯨꯀꯥꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯂꯨꯀꯥꯁꯟꯁꯦ ꯍꯧꯒꯠꯂꯣꯁꯦ. ꯅꯪ ꯃꯤ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯒ ꯁꯤ ꯁ꯭ꯀꯨꯜꯅꯤ ꯅꯪꯅ ꯇꯧꯔꯤꯗꯨ ꯌꯥꯝ ꯂꯥꯜꯂꯤꯁꯦ. ꯍꯧꯒꯠꯂꯣꯁꯦ. ꯂꯨꯀꯥꯁꯟ ꯑꯗꯨꯃꯛ ꯀꯞꯄꯤ. ꯑꯣꯖꯥꯗꯨ ꯑꯃꯨꯛ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯨꯀꯥꯁꯟꯒꯤ ꯃꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯣ? ꯂꯨꯀꯥꯁꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯌꯥꯎꯏ ꯁꯔ. ꯑꯣꯖꯥ ꯑꯣ ꯑꯗꯨ ꯑꯣꯏꯔꯤꯁꯦ ꯁꯤ ꯑꯝꯇ ꯄꯨꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯅꯣꯏ ꯈꯔ ꯇꯧꯔꯒ ꯄꯨꯁꯤꯟꯕꯤꯌꯨ. ꯑꯗꯨꯒ ꯂꯨꯀꯥꯁꯟꯒꯤ ꯃꯃꯥꯟꯅꯕ ꯅꯠꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯅꯣꯏꯁꯨ ꯅꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯉꯨꯆꯣ. ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯆꯪꯅꯈꯤꯔꯝꯃꯤ. ꯂꯤꯅꯥꯁꯨ ꯂꯨꯀꯥꯁꯟꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯪꯈꯤ. ꯂꯨꯀꯥꯁꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯂꯨꯀꯥꯁꯟꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯏ. ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯍꯧꯔꯦ. ꯂꯨꯀꯥꯁꯟ ꯀꯞꯄꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯑꯗꯨꯝ ꯃꯪꯉꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯉꯁꯥꯏ ꯌꯥꯝ ꯊꯤꯅ ꯀꯞꯈꯤꯕꯒꯤ ꯃꯀꯣꯛ ꯉꯥꯎꯕ ꯆꯤꯛꯄ ꯍꯧꯔꯛꯏ. ꯑꯗꯨꯗꯩ ꯂꯨꯀꯥꯁꯟ ꯀꯥꯆꯤꯟꯗꯨꯗ ꯇꯨꯃꯤꯟꯅ ꯇꯨꯝꯂꯝꯃꯤ. ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯂꯥꯡꯕꯗ ꯇꯨꯝꯐꯝ ꯈꯪꯂꯝꯗꯦ. ꯑꯗꯩ ꯂꯨꯀꯥꯁꯟ ꯍꯧꯒꯠꯂꯒ ꯁꯔ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ. ꯑꯣꯐꯤꯁꯇ ꯄꯣꯊꯥꯕ ꯌꯥꯒꯗ꯭ꯔꯥ? ꯑꯣꯖꯥꯗꯨꯅ ꯌꯥꯅꯤ ꯌꯥꯅꯤ. ꯑꯜꯕꯤꯟ ꯅꯪꯅ ꯆꯠꯃꯤꯟꯅꯔꯣ ꯑꯗꯨꯒ ꯐꯖꯅ ꯊꯅꯝꯃꯣ. ꯑꯜꯕꯤꯟ ꯍꯣꯏ ꯁꯔ. ꯑꯁꯨꯝꯅ ꯑꯜꯕꯤꯜ ꯇꯧꯔꯒ ꯂꯨꯀꯥꯁꯟꯕꯨ ꯑꯣꯐꯤꯁꯇ ꯊꯤꯜꯂꯛꯏ. ꯑꯗꯨꯒ ꯂꯨꯀꯥꯁꯟ ꯆꯤꯌꯔ ꯑꯃꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯤ. ꯑꯜꯕꯤꯟꯁꯨ ꯂꯨꯀꯥꯁꯟꯕꯨ ꯊꯅꯝꯂꯒ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯏ. ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯨꯁꯨ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯏ. ꯂꯤꯅꯥꯁꯨ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯂꯨꯀꯥꯁꯟꯅ ꯑꯣꯖꯥꯁꯤꯡꯒꯤ ꯔꯨꯝꯗꯨꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯃꯒ ꯂꯩꯕꯗꯨ ꯎꯕꯗ ꯂꯤꯅꯥ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒ ꯂꯨꯀꯥꯁꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯃꯈꯣꯡꯗꯨ ꯆꯠꯅꯕ ꯍꯥꯏꯅ ꯊꯥꯡꯕ ꯍꯧꯏ. ꯑꯗꯨꯗ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯂꯤꯅꯥ. ꯂꯤꯅꯥꯁꯨ ꯑꯣꯖꯥꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯁꯔ ꯀꯔꯤ? ꯑꯣꯖꯥꯗꯨꯅ ꯅꯪ ꯂꯨꯀꯥꯁꯟꯒꯤ ꯌꯨꯝ ꯅꯛꯅꯩ ꯍꯥꯏꯗꯥꯏ? ꯂꯤꯅꯥ ꯍꯣꯏ ꯁꯔ ꯅꯛꯅꯩꯌꯦ. ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ. ꯑꯩ ꯃꯣꯏꯒꯤ ꯄꯦꯔꯦꯟꯠꯁꯇ ꯀꯣꯜ ꯇꯧꯕꯅꯦ ꯑꯗꯣ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯂꯩꯔꯦ. ꯑꯗꯨꯅ ꯅꯪ ꯂꯝꯕꯤ ꯈꯔ ꯇꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯂꯤꯅꯥꯅ ꯍꯣꯏ ꯁꯔ. ꯑꯁꯨꯝꯅ ꯂꯨꯀꯥꯁꯟꯕꯨ ꯑꯣꯖꯥꯒꯤ ꯀꯥꯔꯗꯨꯗ ꯃꯣꯏ ꯑꯣꯖꯥ ꯈꯔ ꯇꯧꯔꯒ ꯍꯥꯞꯀꯠꯂꯤ. ꯂꯨꯀꯥꯁꯟꯗꯤ ꯌꯥꯝ ꯊꯤꯅ ꯀꯞꯄꯨꯕꯅ ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯁꯣꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯤꯅꯥ ꯂꯨꯀꯥꯁꯟ ꯑꯃꯗꯤ ꯑꯣꯖꯥꯗꯨ ꯇꯧꯔꯒ ꯂꯤꯅꯥꯅ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯂꯨꯀꯥꯁꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯨꯀꯥꯁꯟ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯂꯨꯀꯥꯁꯟꯕꯨ ꯂꯤꯅꯥ ꯑꯃꯗꯤ ꯑꯣꯖꯥꯗꯨ ꯇꯧꯔꯒ pushing-bira'i. Aduga Lukashan ki famung da thambirami Ojadudi Lukashan bu thanamlaga chatlamlage haidana chatkre. Lina di Lukashan ki seva khara tawbirami Lina chakhum da changduna kai chaba yaba yengammi. Adai yerum khara leibadu urai aduga yerum ki manakta megi leibadu su urai adudai Lina megi duga yerum duga hauraga purai. Aduga Lukashan ki famung da side table du da thammi aduga Lina na Lukashan bu tapna hudoi. Dasan Megi se khara se Lukashan su chakalambane hoi haidana tapna harai Lina su Megi du baikhatuna foktuna Megi du khar kotli aduga phamungi kangthonda ngaraga leiriba Lukashan da illi Lukashan su Megi du tapna chai aduga tapna wa harai Lina egi furise amta luthopigera yam sare Lina su hoi haiduna Lukashan gi furit kudam du ikai na lokthoi aduga furit du tapna lokthopi Lukashan su Lina ni ikai dana tawbudu Lina bu shum nungsibu phaurai Lina su furit du lokthopiraga Megi du amu inbi Lukashan su Megi du tapna chai Megi du chawa loraga Lina na Dashan kokchipra guli ama chasira Lukashan kokti chitre ado ishadi am numaiti nang aktanga lekho tanbra Lina tandi talabani adubu tandaba saraga harai hoi tandi lege adu Dashan ima hoiti krai chakige Lukashan na ima hoiti handa aikhogi inkhol ama lawbudo adu yengsinba chatkibani adu numit humnimu leirni su haibani Lina na moiti krai da leiduba Lukashan na inkhol do mabuk hoiki naknai haibani aduna mabuk hoida adum lekni haibani Lina haifet makhon tu tatli tawraga do Dashan di yumsida nathana leidura Lukashan na leiduni Lina Lukashan masaga ngamdre aduga ahing su mathana lekni haibaduda nungaijaramde adubu upaidi leijaramde Lina su mayumda kari hairamni khanduna Lukashan da onsillaga tapna hairai Dashan
ꯄꯨꯡꯁꯨ 5 ꯇꯥꯔꯦ ꯑꯗꯣ ꯌꯨꯝꯗꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯝꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯐꯥꯎ ꯌꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯂꯨꯀꯥꯁꯟꯅ ꯌꯥꯔꯅꯤꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯌꯥꯔꯅꯤ ꯂꯤꯅꯥ ꯍꯣꯏ ꯗꯥꯁꯟ ꯑꯩ ꯍꯣꯔꯦꯟ ꯆꯥꯛꯇꯤ ꯑꯩ ꯊꯤꯟꯕꯤꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯝꯃꯒꯦ ꯑꯁꯨꯝꯅ ꯂꯤꯅꯥꯁꯨ ꯂꯨꯀꯥꯁꯟꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯃꯥꯅ ꯆꯪꯉꯛꯄꯗ ꯃꯦꯝ ꯃꯥꯡꯒꯣꯜꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯂꯤꯅꯥꯁꯨ ꯃꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯦꯝꯅ ꯁꯥꯎꯅ ꯍꯦ ꯑꯣꯛꯇꯕꯤ ꯅꯪ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯑꯣ ꯂꯤꯅꯥ ꯃꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯗꯨ ꯂꯦꯞꯄꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯦꯝꯗ ꯌꯦꯡꯉꯤ ꯃꯦꯝ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯦꯝꯅ ꯁ꯭ꯀꯨꯜ ꯁꯨꯇꯤꯁꯤ ꯄꯨꯡ 5ꯗ ꯊꯥꯕ꯭ꯔꯥ ꯅꯪꯅ ꯍꯧꯖꯤꯛ ꯍꯜꯂꯛꯏꯁꯤ ꯅꯪ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯆꯠꯂꯨꯏ ꯍꯥ ꯂꯤꯅꯥ ꯃꯦꯝꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯂꯤꯅꯥ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯠꯇꯦ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯏꯃꯥ ꯑꯩ ꯗꯥ ꯂꯨꯀꯥꯁꯟ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯃꯦꯝꯅ ꯍꯩ ꯏꯕꯦꯝꯃ ꯅꯪꯒ ꯂꯨꯀꯥꯁꯟꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯅꯪ ꯉꯁꯤ ꯅꯪꯒ ꯂꯨꯀꯥꯁꯟ ꯍꯣꯏꯗ ꯆꯪꯈꯤꯕꯗꯨ ꯑꯩ ꯎꯍꯧꯏ ꯑꯗꯨꯒ ꯊꯦꯡꯉꯁꯤꯐꯥꯎ ꯅꯪ ꯂꯨꯀꯥꯁꯟ ꯍꯣꯏꯗ ꯂꯩꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯗꯨꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯂꯤꯅꯥ ꯀꯞꯄꯒ ꯅꯠꯇꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯃꯦꯝ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯣꯟꯅꯕ ꯁꯤ ꯍꯥꯏꯔꯒ ꯃꯦꯝ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯅꯥꯒꯤ ꯂꯨꯁꯝꯗꯨ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯇꯥꯅ ꯏꯜꯂꯤ ꯑꯗꯨꯒ ꯍꯩ ꯑꯣꯛꯇꯕꯤ ꯅꯪ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯆꯠꯂꯣ ꯁꯤ ꯍꯥꯏꯔꯒ ꯃꯦꯝ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯏꯃꯨꯡꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯏꯃꯨꯡꯗ ꯂꯩꯈꯤꯔꯝꯃꯤ ꯂꯤꯅꯥ ꯇꯨꯔꯒ ꯂꯩꯕꯗꯨ ꯀꯞꯄꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯊꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯝ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯂꯤꯅꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯅ ꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯨꯔꯦꯜꯂꯣꯝꯗ ꯆꯠꯇꯨꯅ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯩ ꯂꯤꯅꯥ ꯇꯨꯔꯦꯜꯒꯤ ꯊꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯣꯡꯊꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯗ ꯂꯨꯀꯥꯁꯟꯒꯤ ꯃꯁꯛ ꯎꯔꯛꯏ ꯑꯗꯩ ꯂꯤꯅꯥ ꯁꯤꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯊꯣꯡꯗꯨꯗꯩ ꯀꯨꯝꯊꯔꯛꯇꯨꯅ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯀꯞꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯩ ꯃꯥꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯂꯨꯀꯥꯁꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯡꯂꯒꯦ ꯈꯜꯂꯝꯃꯤ ꯃꯁꯤꯅ ꯂꯨꯀꯥꯁꯟꯕꯨ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯂꯤꯅꯥ ꯂꯨꯀꯥꯁꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯀꯥꯁꯟꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯨꯀꯥꯁꯟꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯂꯤꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯇꯨꯁꯨ ꯂꯣꯏꯔꯗꯨꯅ ꯂꯨꯀꯥꯁꯟ ꯆꯥꯅꯕ ꯍꯥꯏꯅ ꯄꯨꯈꯝ ꯑꯃ ꯂꯧꯔꯒ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯑꯃꯗ ꯏꯟꯖꯥꯡꯗꯨꯁꯨ ꯍꯥꯞꯄꯒ ꯂꯨꯀꯥꯁꯟꯒꯤ ꯀꯥꯗ ꯄꯨꯔꯛꯏ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯂꯨꯀꯥꯁꯟꯕꯨ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯗꯥꯁꯟ ꯇꯥꯕ꯭ꯔꯣ ꯂꯨꯀꯥꯁꯟ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯉꯛꯏ ꯑꯗꯨꯒ ꯂꯤꯅꯥꯅ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯨꯀꯥꯁꯟꯅ ꯂꯤꯅꯥ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯗꯦ ꯌꯨꯝꯗ ꯆꯠꯇ꯭ꯔꯕꯣ ꯂꯤꯅꯥꯁꯨ ꯃꯦꯝꯅ ꯇꯧꯈꯤꯕꯗꯨ ꯂꯨꯀꯥꯁꯟꯗ ꯇꯝꯃꯤ ꯂꯨꯀꯥꯁꯟꯅ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯤꯅꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯂꯤꯅꯥ ꯂꯨꯀꯥꯁꯟꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯂꯨꯀꯥꯁꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯨꯡꯁꯤ ꯏꯕꯨꯡ ꯑꯃꯒꯨꯝ ꯂꯨꯀꯥꯁꯟꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯦ ꯂꯤꯅꯥꯅ ꯀꯔꯝꯕ ꯅꯨꯡꯁꯤꯕ ꯑꯩꯗꯤ ꯗꯥꯁꯟꯕꯨ ꯏꯕꯨꯡꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯂꯨꯀꯥꯁꯟꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤ ꯅꯪ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯁꯦ ꯌꯥꯕꯤꯌꯨ ꯂꯤꯅꯥ ꯁꯤ ꯍꯥꯏꯔꯒ ꯂꯨꯀꯥꯁꯟ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯤꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯂꯤꯅꯥꯁꯨ ꯂꯨꯀꯥꯁꯟꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯂꯨꯀꯥꯁꯟꯒꯤ ꯃꯈꯨꯠꯇꯨꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯄꯤ ꯂꯨꯀꯥꯁꯟꯁꯨ ꯂꯤꯅꯥꯅ ꯌꯥꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯍꯔꯥꯎꯅ ꯂꯤꯅꯥꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯒ ꯂꯤꯅꯥꯒꯤ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯇꯞꯅ ꯂꯤꯅꯥ ꯑꯩ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩ ꯈꯪꯁꯤꯟꯅꯈꯤꯗꯕꯅꯦ ꯂꯤꯅꯥꯁꯨ ꯂꯨꯀꯥꯁꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯨꯗ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ ꯂꯤꯅꯥ ꯑꯃꯗꯤ ꯂꯨꯀꯥꯁꯟꯁꯨ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥ 2 ꯌꯥꯎꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯤꯅꯥ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯐꯤꯌꯥꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ ꯂꯤꯅꯥꯅ A for apple ꯂꯨꯁꯤꯐꯤꯌꯥꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ A for apple B for boy ꯇꯟꯖꯥꯗꯨꯗ ꯂꯨꯀꯥꯁꯟ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯕꯦꯝ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯉꯟꯅ ꯆꯠꯀꯅꯤ ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨꯀꯣ ꯂꯤꯅꯥꯅ ꯍꯣꯏꯗ ꯑꯗꯣ ꯗꯥꯅꯆꯠꯄꯗ ꯏꯕꯨꯡꯉꯣꯁꯨ ꯈꯔ ꯄꯨꯕꯤꯈ꯭ꯔꯣ ꯁ꯭ꯀꯨꯜꯗ ꯂꯤꯅꯥꯅ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕꯁꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯖꯥꯅꯤ ꯂꯨꯀꯥꯁꯟꯅ ꯍꯣꯏ ꯌꯧꯔꯝꯃꯒꯦ ꯑꯗꯣ ꯏꯃꯥꯗꯤ ꯆꯥ ꯅꯨꯡ ꯊꯛꯈ꯭ꯔꯕꯣ ꯂꯤꯅꯥ ꯊꯛꯈ꯭ꯔꯦ ꯗꯗꯥꯒꯤꯁꯨ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯕꯅꯤ
ꯂꯨꯀꯥꯁꯟꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯨꯀꯥꯁꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯣ ꯕꯦꯕ ꯅꯪ ꯍꯌꯦꯡꯁꯦ ꯀꯩ ꯂꯩꯒꯦ ꯂꯤꯅꯥꯅ ꯑꯁ ꯀꯔꯤꯅꯣ ꯀꯔꯤ ꯂꯩꯒꯦꯕꯣ ꯑꯩ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯥꯛꯈꯤ ꯀꯩꯅꯣ ꯂꯨꯀꯥꯁꯟꯅ ꯑꯦ ꯁꯥꯎꯕꯤꯒ ꯇꯧꯋꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯥꯏꯔꯔꯣꯏ ꯇꯣꯛꯑꯦ ꯂꯤꯅꯥꯅ ꯑꯁ ꯀꯣꯛ ꯍꯩꯕꯗꯗ ꯄꯛꯇꯤ ꯑꯉꯥꯡꯁꯨ ꯂꯩ ꯍꯅꯨꯊꯪꯁꯤꯗ ꯂꯨꯀꯥꯁꯟꯅ ꯍꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ 10ꯔꯛ ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤꯅꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕ ꯂꯤꯅꯥꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯀꯨꯏꯔꯦꯅꯦ ꯀꯣꯏꯕ ꯀꯥꯏꯗꯣ ꯆꯠꯇꯕ ꯆꯥꯇꯣꯝꯕꯤ ꯍꯌꯦꯡꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯀꯣ ꯂꯤꯁꯤꯐꯤꯌꯥ ꯍꯣꯏ ꯃꯃꯥ ꯆꯠꯁꯦ ꯕꯨꯕꯣꯛꯁꯨ ꯄꯨꯁꯤꯀꯣ ꯂꯤꯅꯥꯅ ꯄꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯕꯨꯕꯣꯛꯄꯣ